Imis Paudameng Tabiri Pukai Manipuri na Naurim na Hanmamukta Taram no Chari Luidana Kurumjari Asigi Maroi Bauda Manipur ki oina COVID-19 positive oikiba apunba masing lising yangkai taruk chamanga humudra gataruk sukre pagatkiba lising nifu gataruk chamanga kun gatarit sukre State asida paikaliba tungan ba project sing Chief Minister N Biren na video conference kutangda review tokre MLA Rameswar na COVID-19 na lehen khidraba imung singda selgi mateng pikre Luinana taxpayer singbo thabak lahen bahibase ekhoi akaknaba tawgada thabak amani haina finance minister Nirmala Sitharaman na haikre mapungoi pau pijitringi mangoinana ningsingjaba COVID-19 gi ani suba webasina lamdam masigi miyangi punsida achouba chaitheng ama piriba sidagi ngakthoknaba ekhoi khudingna checksin thorang lokhatpa oina COVID-19 test tawthokpa COVID-19 gi vaccine kapthokpiba loinana lengang piriba chana kanglon sing yum da lengdan leiba tangai fadabadagi chathoklabasu face mask uppa social distancing ngakpa miyam punba tawbidaba amadi khutsa hand sanitizer natragana sapona toina hamdokpiba kawdigano mapungoiba pawu pizari Manipur state ki oina haukiba pung kunmari sida apunba mioi chatret nifu nipal nauna COVID-19 positive oiba thengnare mioi taraga ni thoina laikhidre state asigi oina COVID-19 positive oikiba apunba masing lising yangkai taruk chamanga humudra ga taruk sukre masigi manungda active case tana mioi lising mapal chamaga nifu Mathoi lady Fagatkibana, listening Futaruk Changa Kungatareni, Aduga Sikibana, Chamapal Sumna Nepal Oiduna, Statusiki recovery rate Chada, Marifuanito does make any home the lady. Masi Apunba Mioi, listening Nepal Chamapal Kunga Nepal test over the Mioi Chatret Nifu Nepal positive Oidam Kibani, Nakalamaromda, Pandemic Sida Coaching District Oina Nung Tilpung Ani the Gingasing Tilpung Ani Fawada, Mioi. Chani umfugamatoi test over the mioi kuntragamanga positive oiba thengnaki Malangi oina hauzik fawada coronavirus na mioi crore taragataret lakh kuntra taru lising kungamanga chani marhudra mapal nahankre active case tana crore manga lakh marifu humdoi lising kuntragamari chamaga nifu mathoi oiri nabadagi fagalakibana crore taramathoi lakh taramanga lising yangkai mari chahum marifu mathoi ni Laikidabana, Lag Kuntraga Tarit, Listing Kuntraga Taruk, Chatret, Humudraga Tarit ni, Haujik Fawada, Virus Asina Kwaidagi Chaiting Nanglaba, Lebagasi, US na Oiri, Lebagasi da Haujik Fawada, Case, Crore, Ahum, Lag Nifugani Toy, Listing Kunga Tarit, Chani Kuntraga Tarit, Tengna Craig, Active Case Tana, Lag Yangkai Mari, Listing Kuntraga Taruk, Chanibal, Humudraga Tarit ni, Nabadagi, Fagalakibana, Crore, Ani, Lak Marifu Mathoi lising Humudraga Taret Chatru Yangkai Mapal Amasung Laikidabana Lak Taruk lising Taragani Toy Chatre Sumna Amani Ani Subada Indiana Oiri Lebagasida Hoji Fawada Case Crore Ani Lak Marifu Mapal lising Maudraga Taruk Samari Humudraga Humdoini Active case tana Laktara Humdoi Subna lising Ahum Chatre Sumna Anini Nabadagi Fagalakibana Crore Ani Lak Humudra Humdoi lising Nifu Mathoi Chamari Humfu Ani Tweni Laikidabana Lak Ahum lising Yangkai Mathoi Chahum Sumna Mapalni Ahum Subadana Brazil na Oiri Haujik Fawada Lebagasida case Crore Ama Lak Humfuga Mapal lising Marifuga Mari Chani Taraga Nepal Tengna Kre active case tana Lak Taramari lising Maudra Sumna Tarit Lady Nabadagi Fagalakibana Crore Ama Lak Yangkai lising Taraga Mapal Chatret Maudraga Tarit Amasung Laikidabana Lak Mari lising Humudraga Mari Chamari Taraga Marini State Sida National Highways and Infrastructure Development Corporation Limited NHIDCL na paikaliba tungan ba project sing Chief Minister N Biren ngasi video conferencing gi kuthangda review tawkre Chief Minister Secretariat ta pangthokpa review meeting aduda Commissioner Revenue RK Dinesh project sing asi paikaliba concerned district sing DC sing NHIDCL amadi Manipur State Power Company Limited MSBDCL ge officer sing su masa gi office tagi saru yarakhi Mifoma to the NHIDCL gi Executive Director Rajiv Sudna Makwina project sing asi paikhat pada thengnari ba khudong chadaba amadi issue singi matangda Chief Minister da paudam ki Hairiba wafam asi khangjiladuna CM na concerned DC sing na hairiba issue singi matangda athuba matamgi manungda yangsinduna laukhatpa yaba thabak sing laukhanaba pauta pikhi
Amaromda COVID-19 patient singda matam chana oxygen supply toba ngamnabagi pandamda Jennings ki ATC ward da oxygen pipeline installation toba loire haina Chief Minister N Birenna Twitter ki kuthangda phongdorakli phiramasi ki matangda Jennings ki biomedical engineering cell gi Hanjobam Homendrona Hiramasigi Matanga Paudom Laduna ATC ki ward ki oxygen pipeline installation toba loire no manini asida sizinaba hauba yargani masina COVID patient singi oxygen ward pagi awaba kolagani haina phongdoraki mahana makata na hai Chief Minister gi meeting makada mahaki pautak matung ina haujik additional ICU bed humudra ventilator yauba amasu installation tongnaba akan mathabak paithali athuba matamda loisinduna sizinaba yargani haina phongdoraki MPCC की प्रेसिडेंट गोविंदास कोंथौजमना हाइख्रे अखोई पुनमक पृथ्वी की सिन बतुंगना कोविड-19 की लाइचरसिना मरम ओइरगा मसी थेंगनानबा कन्ना होनरिबा असिगी थबकता कांग्रेस पार्टी न सुंगमजबा एम्बुलेंस कया ऑक्सीजन कंसंट्रेटर रिलीफ मटेरियल सिंग मेडिकल किट न चिंग कया मतिंग पांख्रे मखा तारकपदा अतोप स्टेट ता तोबगुमना मणिपुर दा लाइना लाइचर कया संदोरकलिबा अमदि मिसिमिना कया यावरपा असिगी येंगलगा कोविड खक्तगी ओइबा फमुंग लिसिंग अमा चनबा हॉस्पिटल अमा BRDO amasung Assam Rifles ka kusam naraga sabiyo haina haukiba megi tang taraga nitoida Prime Minister da chithi ama ikre haina ma ki video conference ki kuthang da phongdorakli mahana makha ta kibada praja sing asibu kannaba honabada changdaba yadraba polam sing pibiyo haina so aiba cherol aduda yauki hojik leiriba Chief Minister asina hanba COVID-19 gi first wave aduda di para amata tamhautre masina second wave asida misimina kaya amadi positive oiba masing hengalakli masi सरकार की पॉलिसी प्रोग्राम तहौदबदगी सोयरकपनी लोइनना कोविड-19 दगी ngaktongnaba pambedi mioi khudingmak vaccination tobani maramaduna universal free vaccination tobinaba CLP की लीडर ना लुचिंगदुना हौखिबा तांग मरीदा मणिपुर की गवर्नर दा मेमोरेंडम अमा सो पिसिनख्रे हाइनसु फोंगोकी Manipur lengana COVID-19 thengna naba lokholakliba paksana COVID-19 test tobagi sarwama oina Kaksing SC ki MLA Mayanglambam Ramesor gi meeting makada Kaksing district ki Palel Junior High School da chathakre Mayanglambam Ramesor MLA Kaksing gi luching makada COVID-19 task force Palel gi member singa amadi Palel PHC ki MOE Kopesor na luching ba medical ki team ama YWA YDO SDO Palel gi thomi singi tengbang duna satharakhiba humfuga mapal test tawbada chahi Nepal gi angang ama yauna mioi manga positive oiramba thengnaki makhoi sing adu manaknakpa community home isolation center da thamkhre hari thorongi matangda MLA Ramesor na hai COVID-19 thengnana balengangna lokholakliba thabak thorongi manung channa ngasi paksana COVID-19 test tokthokpagi thabak asi lokholakpani Kaksing SC COVID leitaba lamdam mama ohenabagi pandamda test tokthoktuna nganna khangdokpa amasung layeng thoknabagi thabak lokhatpani Laichar asidagi ngakthoksi hairabadi aikoi khudingma hidak kapthoktuna laichar asidagi ngakthokna na ba hona ba haibasi yamna maru oi hidak dose ani kapthokraba singda covid ki anabana sohangadabadagi chada marifu kanbanga mi haibasi ningsing biduna hidak kapthokpiyo laichar asi oirungani singnarabadi nganna test tokthokpiduna laingduna soyangam thoktana ba nganna hona minasi phongdoki Kaksing Assembly constituency ki MLA Ramesor na Kaksing Assembly constituency ki manungda leiba Palel Rengban yauna Kaksing Municipal Council ki manungda leiba Wabugai Assembly constituency ki manungda leiba COVID-19 gi anisuba webna lekhidraba imung singda sel gi tengbang pikre MLA Ramesor masamangna koina chatuna tengbang asi yanthokhiba aduga mari leinana hai malem gi oina mipainingai oraba laichat COVID-19 asi thengnana naba lengangna thabak thorom kaya lokhatli laibak thibadagi mioi kaya gi punsi su pikhamnahan bikre aduga lekhidra Kaksing Municipal Council ge manungda leiriba amasung Kaksing SC ki manungda leiriba imung singi awabada saruk yajaba oina mahaki maikaidegi angamba tengbang pibani COVID-19 thengnana naba Manipur ge CM nasu laichadasi sandorokpa thengnaba thabak kaya lokhali Manipur gi mafam kaya da oxygen plant kaya mathang senglatli lengakna paikhalakliba thabak thorom kaya asina maram oiraga COVID-19 positive oibagi chang asisu noma gi hantarakli miyam nasu lengakna paikhalakliba thabak thorom singda mateng pibiduna laichadasi muthat minerasi haina phongdoki oxygen factory hangbagi adagi oxygen concentrator pibagi
असिगुम्बा चथरइबा प्रजागी फनबगिदमक्ता चथरइबा सरकारगी असिगुम्बा पॉलिसी प्रोग्राम मयामसिना मरम ओइरगा ngasi मणिपुरदा नंबर ऑफ पॉजिटिव केसेस हंदरे सीबगी चांग हंदरे मसी अखोइना प्रजानसु यामना सहयोग पिबिदुना लैरिबा लैना सिदगी ngakthokpada khoi पुनः होनमिनिसी हाइबसी ज्ञान ताबदगी खरा हंदरकपनी मालेम असिदा तमचीरबा कोविड-19 लाइना लाइचदसना मरम मोइरगा मियोय कया अमा असिबगी खयाता तहनख्रबा अमदी मियोय कया अमाबुना लाइचदसना नहंदुना कोविड केयर सेंटर अमदी कम्युनिटी होम आइसोलेशन द लैदुना ऑक्सीजन फंगदबगी अवाब कया लैरिबा असिदा खजिकते ओइरबसु मेंखतपा ngamnanaba एजेंडा कक्चिंगी मेंबर सिंगना अंगम कंट्रीब्यूशन तौनदुना ngasi ग्रुप असिगे मेंबर सिंगना डीसी कक्चिंग अमदी सीएमओ कक्चिंगी खुथांगदा ऑक्सीजन सिलिंडर मंगा खुसिनख्रे अमदी कक्चिंगी तुंगान तुंगान मफमदा हांगलिबा कम्युनिटी होम आइसोलेशन सेंटर सिंगदा चतुरा फेस मास्क हैंड सैनिटाइजर अमदी सोडियम हाइपोक्लोराइड न चिंबा लैरिबा सेंटर की वॉलंटियर सिंगदा खुसिनखी लोइनना नोंमाइथेम मनी चंद्र सिंह असिस्टेंट प्रोफेसर इन इकोनॉमिक्स आर्यभट्ट कॉलेज दिल्ली यूनिवर्सिटी डॉक्टर नावरेम बुबू सिंह सीएमओ महाराजा अगरसेन हॉस्पिटल न्यू दिल्ली द्वारका सेक्टर 1 एन बसंत सिंह कक्चिंग निंगथौलेकाई इंडियन बैंक अमदी मखोइगी टीमना असुकवारबा मतमसिदा दिल्लीदगी ऑक्सीजन सिलिंडर सिंह असि फंगननबा चावरबा दायित्व लोबिदुना अमदी कक्चिंग यौनबा थाबिरकपगिदमक्ता नमखै लेतना थागतचरी हारि नावरेम नबचंद्रना कक्चिंगी इमुंग चामग यांखैरोमदा चाना थंगनबा येंथोख्रे इमुंग मनुंगदा कोविड-19 पॉजिटिव ओइबा यावबदगी होम आइसोलेशन द लैरिबा कक्चिंग वार्ड नंबर 10 अमसुंग 11 गी मनुंगदा लैरिबा इमुंग चामग यांखैरोमदा बीजेपी मणिपुर प्रदेश की स्पेशल इनवाइटी ओइरिबा बुबोन टेक्निकल एंड स्किल डेवलपमेंट प्राइवेट लिमिटेड की चेयरमैन नावरेम नबचंद्रना चेंग अलू अचाथाव थुम अमदी कोबिने चिंगबा चाना थंगनबा पोलम सिंह येंथोक्तुना मतेंग पांखरे पोलम सिंह अदु कक्चिंग वार्ड नंबर 10 अमसुंग 11 गी वॉलंटियर सिंगदा सिनरकपदगी ngasi ayuk volunteer singna koina chatuna yenthokibani hairi khangabuk AC ki manung chana leiba athokpam khungangda covid-19 gi second wave na sokhar laba imung singda khundrakpam manjor mangang state executive member BJP Manipur Pradesh ki mijeng makhada athokpam BJP youth members khangabuk AC na makha chatharakpa oina ngasi su covid positive oiraba mapan thokpa yadraba awaba taraba madi containment zone da leiba covid-19 na maram oiraduna home quarantine tawduna leiba imung singda nongmada changdraba yadraba tengbang polam sing ngasi su pangkhre manjor mangang na makha tana phongdoropada covid-19 na ngasi su खुल्लसिना अवाब तारबा इमुंग सिंगदा लेबा लेक्तबा थीदना अंगंबा खरा पिजबनी मखातानसु अवारपा तानरगा खुल्लसिगी अवाब तारबा इमुंग सिंगिदमक्ता लेपा लेतना महाकि माइकेदिगी अंगंबा मतेंग पांखिगनी लोइनना सरकारना पीरिबा प्रोटोकॉल गाइडलाइंस इंदुना चिंगनबा लेरबदि अकीब लेतना टेस्ट तौथोकपिरगा एखोइ पुन्ना लेना असि माइथिबा पिमिनरसि हाइना महांगना अपील तौखि ngasi Manipur Pradesh Congress ki Secretary Administration oiriba aduga Jiribam District Block Congress Committee gisu in charge ki thausu puriba a Badru Raman na Congress ki maikadegi Jiribam District asigi season ananaba oxygen D type cylinder anikal Jiribam Chief Medical Officer Dr. E Okendra Singh Amadi SP Jiribam A Ghanashyam Sharma da khusina bagi thauramatu da Jiribam Block Congress Committee ki President KH Santi Kumar Singh Abdul Manan Convener Jiribam District Minority Congress Committee Amadi Congress ki Thaumi Singh so sarkyakhi Jiribam District ka yumthang nana lairiba Tamenglong District ki Tatbung Mutokhal amadi Kaifundai Fawda lairiba Khun Singh asida sathiraba COVID-19 thengnanaba District Administration ki meeting makhada village level task force VLTF Singh semkhibadagi Khun Singh da lengang piriba amadi chana kanglon sing ngaktuna amadi lockdown fawba thamduna VLTF Singh na khunda ngaksen bagi thabak kankat hauri hiramasi ki matang da Tatbung village ki joint secretary oiriba Saiboy Lungkim na phongdorakpada village asida niyong kaiba sing haibadi SOP ngaktaba kaya sing yengselli numidang pung 8 yauradi mi thokpa amadi changba yahande you drugs pubasu yade haiba wafong kya su phongdorakki
Sunrise Club Irung Mapal na ngasi Kokching Irung Mapal da COVID ki chaiting phanglaba imung yangkhai da chana thakna ba polam sing yanthokre ngasi yanthoki ba polam sing ado Bhuban Bricksfield amadi Manipur Pradesh BJP gi invitees Naurem Navachandra na sponsor tawkhibani tengba moina pi khiba polam sing adu di cheng thau alu mangal hawai kangta tilho amadi thumni Prime Minister Narendra Modi na luchingba BJP lingana chahi tare mapung farakpagi pangchokpa sewahi sangathan ge makha chatharakpa oina ngarang BJP Manipur Pradesh ki General Secretary Sri Langpulakpam Devenna COVID-19 thengnabada mangjil thana mathau toriba Thawal District ki Superintendent of Police Dr. Sarangtem Ibomcha amadi police personnel singda face mask hand sanitizer amadi drinking water na chingba polam sing mateng pangkhre District Police Thawal amadi medical team anina kusam naduna ngasi Thawal Bazar da manama sing yon bising dukan phamli basing customer sing amadi curfew thugaiba mioi sing paksan na COVID-19 test tawkre test tawadu da mioi marifugani thoi gi manungda mioi taraga tarer positive oikhi hari Universal Immunization Program gi makhada lebagasi gi angang singbu pneumococcal pneumonia meningitis nadana ba chahi fadringai lemna hidak kapthokpa thoram pneumococcal conjugate vaccine kapthokpa haudokpa ki thoram Bisnupur district ki oina CAC Nambolda District Health Society and the FWB na sinduna pangthokpa achamba thoram amada ngasi haudokre haudokpa ki thoramda Chief Medical Officer Bisnupur Dr. N Ganeshwar District Malaria Officer Bisnupur Dr. TH Navakishore CAC Nambolgi MO in charge Dr. L Kuberna athoiba mitong sing oina sarukaki hidak kapa vaccination haudokpa ki thoramda angang Karada PCB vaccine kaptuna Thoramadu Hodoki Thoramadu Nauna CMO Bisnupur Oiraba Dr. N. Ganesorna Fondorkibada Yumlonaba Bangladesh Yauna Atay Lebak Singdadi Hana PCB asi Kapna Kre Hidagasi Yamna Tangba Amukapada Lupal Sing Tararom Changbana Lebakasigi Angang Sing Luina Kaptopada Kudong Chadava Lerambayai Aduna Private Hospital Kaktada Kapnarami Hojikti Lengana Angang Kudingda Lemna Kapnaba Thorang Lokolakpana Manipur Su Hidagasi Kaptopada Yahu Birakpa Amadi Ngasi Dagi Manipur gi oina hidak kapa hobasi laibak fabani masina angang singda pneumonia na aduna sor honba waba nakong laikul na chingba piliba angang singda naba anaba makhal kya dagi ngak thokpada chauba mateng oiragani haiki Thawal district ki Khangabok part 1 Khulakpam Lekai degi tha tare ki angang chelibi nupi ama ngarang Covisil kaplu raba tungda lekhidre imung manung amadi JSina vaccine kaplu badagi sibani haina claim tawri lekhidra bi nupi ado Narem Ningol Laishram Ongbi Kiran Bala Devi chahi kuntra gataret mapuroiba L Sarat Singh kawi mapuroiba L Sarana Fongdoropada Kiran Bala ngarang nungtil pung ama makhairom tabada Sangayumpam Primary Health Sub Center da Covisil vaccine kapki vaccine kaplaba matungda observation room da pung Kayama Potaraga Yumda Halaklaba Matungda Pung Nungtil Pung Manga Makhairom Tarakpada Masan Nungaraktabadagi District Hospital Thawalda Pukatpada Laikanabangamdana Kudakta Laikitabani Mahak Vaccine Kaplubasi Natana Atopalaina Matalaite Maramasina Misi Siki Matanga Mari Laina Basanga Tigatpiduna Maralay Basangbo Ain Yoiba Action Lokat Pio Haina Mari Laina Basangi Punging Chingsalaki Misi Siki Matanga Ngasi Khangabo Kulakpam Lekaida Miangi Mifama Mapam Labatungda JSC against the death of Naurem Ningol Laishram Ongbi Kiran Baladevi COVID vaccination Shem Craig Loidana Tungan Tunganba Warepkia Sulokre JSC convener El Santana Fongdoropada Masagi Lena Amatalaitaba Masa Mau Fana Ikan Kana Lajarambi Kiran Bala vaccine Kaplu Badagi Kudakta Laikidaba Habasi Tamoi Songna Nuaite Kiran Bala Khangabok Talaiba Best Academy Gi Idol Oiba Ojamo Oina Miamna Masak Khanglibani Mana vaccine kamnaba online da register tawraga vaccine asi kapani misi asi vaccine kaplu badagi ni haiba se khun lekai miyangi achet pathajabani maramasina lagliba tang tara fawbada misi asi gi matang da investigation tawbiraga marik chumba miyamda khanghanbaga loinana maral lairaba singi mathakta ain gi oiba action lokhatpiyo haiba numira si fawbada JC gi dabi thabakta onthoktrabadi lamdam asigi CSO sing amadi micham mayamga khusamnaraga makhal makha kaya gi khongjang changsin yani haiki singlo misi asi taseng har kan do ekhoi
कोविड वैक्सीन मरम कोविड वैक्सीन कापुबदगिनी हाइबसे कोई चप चाना कोई जेसी न कंफर्म तौरे मरम अदुना हाइरिबा मिसी असिगी मतंगदा नसी लैंगाक तोइबा पुंगिंग सिंसिनजनिंगी अदुगा मिसी असिदा सेनरिबा मियोइ सिंगदा मरालगी मतुंगिना कोई चराक पिबदसु कोइना पामजै अदुगा सिविल सोसाइटी CSO सिंग अमदी मैरा पाइबी तोंगान तोंगान कप ऑर्गेनाइजेशन सिंग यावना हाइरिबा लंगला लंजिल असि तांग तराबोगी मनुंगदा पुथोकु ngamdragadi अखोइ खोंजंग चंगसिनजगनि कक्चिंग कैथल अपुनबा इमालोप KKL na social activist ama warambi Kaching Turel Wangma Ningthau Paringdagi Marangthem Ongbi Sana Devi na lekhidabada thamoi songna nongaitaba phongdorakli mahana lekhidabada mahaki lehauri baimung manunggi awabadasu KKL na saruk yarakli lekhidrabi Sana na toramba thabak sing aikoina ningsingduna lehauragani mahak lekhidabagi ahangba si Kaching gi mairapaibi amadi nupi singi damakta mensinba ngamlaroidaba soba ahangba amadi mangjabani Ningthaukawa numita launch taukraba income tax department ki anoba e-filing website sizinariba singdagi complaint kaya lakpadagi finance minister Nirmala Sitharaman na IT Giant Infosys masigi founder amasung chairman Nandan Nilekani ga wari sanakre minister na haikibada Infosys amadi Nilekani na taxpayer singbo thabak tawhandaba tawroi thajai Minister Sitaramana Makhatana Haikibada Nova e-filing portal 2.0 adu ngarang numidang pung tara minute nifu manga tabada launch tawkibani taxpayer singbu thabak laihan bahaiba se aikoi gi ahan ba tawada thabak amani income tax filing system tawada thabak yangsin hannaba english ngani taraga mapalda Infosys da contract ama pikibani Bangalore headquarter Infosys na government ki GST network GSTN portal develop tawkibani taxpayer Singna makoigi tax ki detail adugi profile update tawwa yaragani hairi India ki airline pilot singbo frontline workers oina lauduna madugi kana bapunamak fund gadabani haina airline pilot singi body amana demand tokre makoina taliba demand singi manungda vaccination insurance coverage amasung compensation yauri frontline workers take ki makada air transportation workers haina separate category ama semgadabani haina Bombay High Court ta Federation of Indian Pilots na play ama file tokre pilot singi damakta insurance laite hairi Air India SpiceJet Indigo Reliance Commercial Go Air Saudia amasung Vistara da thabak tawriba member listing manga chatruk taraga mapalna saba body asina makhoi demand tawribani Air India khaktada positive oibagi masing asi listing amaga chamapal maudraga manga ni amadi Chamanga Marifu Humdoi di hospitalization gi mathau taribani hari Aroibada maruyu pau muhanna pizari Manipur gi oina COVID-19 positive oikiba apunba masing lising yangkai taruk chamanga humudra ga taruk sukre pagatkibana lising nifu ga taruk chamanga kun ga tarit sukre State sida paikaliba tungan ba project sing chief minister N Biren na video conference kutangda review tokre MLA Rameswar na COVID-19 na lehen khidraba imung singda selgi mateng pikre loinana taxpayer singbo thabak lehen bahaiba se aikoi gi akakna ba tawgada ba thabak amani haina finance minister Nirmala Sitharaman na haikre masi damaktori mes faldom loisinjari myambo mohanna khurumjari Khanghanjaba Image TV ki consumer singda